Makha Samthajage Nungaijade Hujiki Matangdo I Lusingida Hi Thaba Horambaga Lepkhibde Yam Nungaijadaba Haitare Aduna I Mafam Kitang Hungukjabane ngasi ai si hana tawjaba jagadane hujai aina ngasi thajai mafamsina okay sound tabibra ma hana si hek mamang da minute manga mu thamjara me live to mafam da kitang nungaijadabdagi amu ai change tawjaba haitare ko ai microphone se thapjage sound tabibra sound tabiragadi ta haibiragadi am nuaijani okay aduna hojik ngaki mamangda ai live se ate hugjaram mai tare ko adubu koi technical go problem khale se mai tare aduna mapung pha aduna jagi treজন Makha Samthajage oro biro ma'am okay sobom sing tai yamba welcome to my channel sobom okay aduna nanungai je tayen habirakpa asi mamangda thamjaram live to yam kui hidre tare me manga ka thamjaram ga ena atopa mafam amda live thajaram hai tare live to mapung phaba ngam kui gi kene just nungai hido problem ka thengna hai tare ado live jengbiram kangmu singdo nuksijarba gi viewer singdo yam warabi bukhra to biram godo male warabi no masi aina se hen thoning da bunga hai tare ado thokre yam sowe sound do sowe hero hello sorry bra sorry bro je amta habiro sorum sowe or sound di do habiro sound do sowe na habido sar ta bukra nuaite okay I just se unta tawjagi ko sound si khara sowe yamba sorry bro je amta habiro sorry bro je makha da petaro bhai tare aduna ai amuk semjabada tamapung phaba ngumdraba male sorry bugo adudi ai ga handak sorry bro amdi yengbiyo na mo sorry yamba rambo hujiksu sorry bro ma si chang sorry bro pholi makha da tang taro bhai tare ko je hujudi yengbiyo ai microphone lo thokchabane forever okay thank you sobam okay aduna sum mayam ga khara sum pomel pawna ba timing do ne na ngasa ina hajaram topic to mamangda yawbiram singdo latraba male nu ajede topic khara hai hogjaram bai tare ko to topic adi asati game to nate applicational na hanaki lockdown manungda lojig thawdang singi matangda mayamna lana ubiba su khara yaw bai tare ko lana ubiba means channel si entertainment gi kanoda phagi jugai ayam lo sakhre ko khre habina chingba yawbirakkiba kyam yawbudu gi singok cha bai tare lockdown gi curfew manung sidadi just koina yumdi thokpi yadana leina badina aina mayam ji kamaina nungai chige agi viewers sing ji kamaina wakhan nungai chige mikup amatang orasu minute mangatang orasu taradang orasu wakhan ji karam nungai ni se wakhan nungai leiba sina awabu adagi pakhat pakya kauthok kani habigi wakhan sing sida ayam entertainment se funny video gumba sin collect tawjara collection tawjara ga da khudo tamno hana chai kibane
ꯑꯗꯨꯒ ꯌꯨꯝꯕꯥꯜ ꯂꯣꯟꯂꯝꯁꯤꯡꯗꯨꯗꯤ ꯑꯩꯅ ꯈꯔ ꯁꯨꯝ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯒꯤ ꯈꯔ ꯂꯥꯞꯊꯣꯛꯆꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯗꯣꯟ ꯋꯥꯔꯤ ꯄ꯭ꯂꯤꯁ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟꯁꯨ ꯈꯔ ꯀꯣꯝꯊꯣꯔꯛꯑꯕꯅꯤꯅ ꯑꯩ ꯃꯃꯥꯡꯗ ꯅꯍꯥꯟ ꯉꯔꯥꯡ ꯅꯍꯥꯟ ꯑꯃ ꯊꯝꯖꯈ꯭ꯔꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯒꯅꯤ ꯌꯨꯝꯕꯥꯜ ꯂꯣꯟꯂꯝꯁꯤꯡꯒꯤ ꯇꯥꯡꯀꯛ ꯑꯃ ꯉꯁꯤ ꯐꯥꯎꯕꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇꯒꯤꯅ 15 ꯁꯨꯕ ꯇꯥꯡꯀꯛ ꯐꯥꯎꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕꯅꯤ ꯇꯥꯡꯀꯛ ꯌꯥꯝꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯃꯌꯥꯝꯅ ꯁꯤꯃ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯕ꯭ꯂꯣꯛ ꯀꯌꯥ ꯃꯃꯤꯡꯁꯤꯡꯗꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯨꯝꯕꯥꯜ ꯂꯣꯟꯂꯝꯁꯤꯡꯗ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯑꯩ ꯍꯥꯞꯆꯔꯀꯥꯟꯗ ꯁꯣꯏꯗꯅꯀꯤ ꯃꯌꯥꯝꯗ ꯂꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯊꯥꯕ ꯌꯥꯗꯕꯅꯤꯅ ꯃꯇꯥꯡ ꯃꯇꯥꯡ ꯇꯣꯄꯤꯛꯇꯣ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯕꯅꯤꯅ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯃꯇꯥꯡ ꯆꯥꯅ ꯑꯩ ꯑꯗꯨꯃꯛ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯋꯥꯔꯧꯕꯤꯅꯣ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯜꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯁꯨ ꯋꯥꯔꯧꯕꯤꯅꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯅꯤ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯃꯦꯁꯦꯖ ꯑꯃ ꯄꯥꯖꯔꯛꯀꯦ ꯊꯥꯖ ꯍꯧꯕꯤꯖꯝ ꯁꯧꯗ꯭ꯔꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯂꯤꯁꯥ ꯀꯨꯏꯟ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯧꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯊꯤꯡꯉꯨꯖꯝ ꯄ꯭ꯔꯤꯇꯤ ꯐꯔꯦ ꯂꯤꯁꯥꯡꯕꯝ ꯅꯅꯥꯎ ꯑꯣꯀꯦ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯦ ꯀꯦ ꯈꯥꯡꯉꯟꯕ ꯑꯃꯨꯛ ꯊꯦꯡꯅꯖꯔꯦ ꯕ꯭ꯔꯗꯔ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯃꯐꯝ ꯍꯣꯡꯗꯣꯛꯆꯕꯅꯦ ꯍꯧꯖꯤꯛ ꯕꯦꯔꯥ ꯈꯤꯇꯪ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗꯣ ꯍꯧꯖꯤꯛ ꯖꯦ ꯀꯦ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥꯡꯗ ꯊꯦꯡꯅꯔꯝꯕꯅꯦ ꯉꯁꯥꯏꯒꯤꯗꯤ ꯃꯈꯥꯅꯦ ꯑꯩ ꯁꯝꯊꯖꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯥꯕ ꯍꯧꯕꯒ ꯌꯥꯈꯤꯗꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯁꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏꯗꯕ ꯃꯈꯥ ꯇꯥꯅ ꯊꯥꯍꯧꯗ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩꯕꯨ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯗ ꯁꯨꯝ ꯑꯩ ꯋꯥꯈꯜꯗ ꯌꯥꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯂꯤꯁꯥ ꯀꯨꯏꯟ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯨꯝꯕꯥꯜ ꯂꯣꯟꯂꯝꯁꯤꯡꯒꯤ ꯃꯌꯥꯝꯅ ꯏꯊꯥ ꯊꯥꯖꯗꯕ ꯇꯣꯄꯤꯛ ꯀꯌా ꯑꯃꯁꯨ ꯑꯩ ꯄꯥꯏꯈꯠꯆꯔꯅꯤ ꯍꯌꯦꯡꯃꯛꯁꯦ ꯌꯥꯝꯅ ꯇꯣꯄꯤꯛ ꯑꯃ ꯑꯉꯥꯡ ꯌꯥꯝ ꯄꯤꯛꯏꯕ ꯑꯉꯥꯡꯗꯤ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯪꯕꯗ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯇꯣꯄꯤꯛ ꯑꯃ ꯑꯩ ꯍꯌꯦꯡ ꯄꯥꯏꯈꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯈꯤꯕ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯒꯤ ꯐꯣꯜ ꯗꯦꯟ ꯑꯗꯒꯤ ꯐꯛꯂꯦꯟ ꯊꯥꯕꯒꯤ ꯃꯉꯣꯟꯗ ꯐꯛ ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯗꯦꯟ ꯑꯗꯒꯤ ꯇꯣꯄꯤꯛ ꯀꯌꯥ ꯃꯈꯜ ꯃꯈꯜ ꯌꯨꯝꯕꯥꯜ ꯂꯣꯟꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯦ ꯑꯩ ꯍꯥꯞꯆꯔꯛꯀꯗꯕ ꯇꯣꯄꯤꯛ ꯌꯥꯝꯃꯤ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯗꯕ ꯌꯥꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯑꯩ ꯖꯁ ꯋꯥꯟ ꯐꯣꯀꯁ ꯑꯣꯟ ꯌꯨꯝꯕꯥꯜ ꯂꯣꯟꯂꯝꯁꯤꯡ ꯗꯦꯟ ꯃꯌꯥꯝꯒꯤ ꯉꯥꯡꯁꯨ ꯄꯣꯊꯥꯅꯕ ꯐꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯑꯩ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯑꯩꯒꯤ ꯍꯩꯖꯕ ꯑꯦꯛꯇꯤꯡꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯒꯤ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯝꯖꯔꯒꯅꯤꯀꯣ ꯃꯌꯥꯝꯅ ꯈꯔ ꯌꯦꯡꯕꯤꯌꯣ ꯑꯩꯅ ꯇꯧꯖꯔꯤꯁꯤꯅ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯑꯩ ꯖꯁ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃꯒ ꯁꯤꯟꯖꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯂꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯤꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯂꯥꯏꯀꯤꯗ ꯑꯦꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯏꯁꯩꯒꯤ ꯅꯠꯇꯕ ꯗꯥꯏꯂꯣꯛ ꯑꯦꯛꯇꯤꯡꯗ ꯇꯧꯔꯤꯕ ꯃꯇꯧ ꯇꯝꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗꯁꯨ ꯑꯩꯅ ꯄꯥꯡꯊꯣꯛꯆꯅꯕ ꯑꯩ ꯁꯦꯝ ꯁꯥꯖꯔꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯑꯦꯛꯇꯤꯡ ꯄꯥꯝꯖꯔꯤꯕ ꯀꯌꯥꯁꯤꯁꯨ ꯑꯩꯅ ꯈꯤꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕ ꯄꯥꯝꯖꯕ ꯃꯈꯣꯏꯕꯨ ꯈꯤꯇꯪ ꯄꯨꯊꯣꯛꯄꯗ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯉꯝꯕ ꯊꯥꯛꯇ ꯈꯔ ꯃꯈꯩꯗꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯄ꯭ꯔꯥꯏꯖꯁꯨ ꯑꯉꯝꯕ ꯈꯔ ꯄꯤꯖꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯊꯝꯖꯒꯦ ꯇꯧꯕꯅꯤ ꯕꯤꯀꯥꯁ ꯀꯨꯃꯥꯔ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯅꯨꯡꯉꯥꯏꯖꯔꯤ ꯉꯁꯤꯗꯤ ꯊꯔꯣꯏ ꯆꯥꯖꯔꯦ ꯊꯔꯣꯏ ꯊꯣꯡꯉꯦ ꯑꯣꯀꯦ ꯑꯗꯨꯅ ꯑꯁꯨꯝ ꯁꯥꯎꯟꯁꯦ ꯁꯦꯡꯅ ꯇꯥꯕꯤꯀꯣ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯧꯊꯣꯛꯆꯈꯤꯕꯅꯦ ꯁꯧꯔꯤꯁꯤ ꯀꯃꯥꯏꯅ ꯁꯣꯏꯔꯤꯅꯣ ꯃꯈꯥꯗ ꯇꯥꯈꯤꯕꯗꯨꯗꯒꯤ ꯕꯦꯔꯥ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯇꯞꯅ ꯌꯦꯡꯖꯔꯒꯦ ꯌꯥꯝ ꯀꯨꯏꯅꯕꯨꯗꯤ ꯑꯩ ꯊꯥꯖꯔꯣꯏꯀꯣ ꯂꯥꯏꯚꯁꯦ ꯃꯩꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯔꯦꯀꯣꯔꯗꯤꯡꯁꯨ ꯑꯃꯨꯛ ꯂꯧꯒꯗꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯊꯥꯅꯕ ꯍꯣꯠꯅꯖꯗꯣꯏꯅꯤ ꯑꯗꯨ ꯉꯁꯤ ꯑꯍꯤꯡꯁꯦ ꯔꯦꯀꯣꯔꯗꯤꯡ ꯂꯧꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯅꯗꯤ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯑꯩꯅ ꯑꯁꯤꯗꯒꯤ ꯏꯁꯇꯗꯤꯑꯣꯒ ꯀꯩꯀꯥ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯐꯕ ꯑꯗꯨꯃꯛꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯞꯅ ꯇꯞꯅ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯏꯁꯇꯨꯗꯤꯑꯣ ꯑꯩꯈꯣꯏꯗ ꯁꯥꯅꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯑꯗꯨꯃꯛ ꯊꯝꯖꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯕꯛꯁꯇ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯂꯣꯏꯅ ꯉꯝꯕꯁꯨ ꯌꯥꯏ ꯑꯩ ꯈꯟꯖꯔꯤ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔꯁꯨ ꯑꯗꯨꯃꯛ ꯅꯤꯖꯒꯦ ꯍꯧꯖꯤꯛꯁꯦ ꯌꯨꯝꯕꯥꯜ ꯂꯣꯟꯂꯝꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯑꯩꯒꯤ ꯍꯩꯖꯕ ꯑꯦꯛꯇꯤꯡꯅꯦ ꯑꯗꯣ ꯑꯅꯤꯁꯨꯕ ꯑꯦꯄꯤꯁꯣꯗꯐꯥꯎ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯍꯥꯟꯕꯗ ꯃꯤꯁ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯅ ꯋꯥꯡꯖꯤꯡꯗꯒꯤ ꯑꯩꯈꯣꯏ ꯏꯆꯟ ꯑꯃꯒꯤ ꯃꯥꯅ ꯇꯧꯕ ꯗꯥꯏꯂꯣꯛꯁꯤꯡ ꯌꯥꯝ ꯐꯖꯩ ꯑꯩ ꯃꯥꯒꯤ ꯈꯛꯀꯤ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯦ
ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯀꯔꯤ ꯀꯔꯤꯒꯤ ꯉꯔꯥꯡ ꯊꯥꯔꯛꯈꯤꯕꯅꯦ ꯂꯤꯖꯨ ꯁꯔꯃꯒꯤ ꯗꯥꯏꯂꯣꯛꯁꯤꯡ ꯑꯩ ꯄꯤꯛ ꯑꯞ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯃꯊꯪꯁꯨ ꯁꯨꯝ ꯑꯩ ꯃꯊꯪ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯔꯛꯈꯤꯒꯦ ꯁꯝꯕ꯭ꯔꯨꯒꯤ ꯇꯣꯄꯤꯛꯇꯣ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯌꯥꯝꯕ ꯑꯩ ꯃꯇꯝꯃꯛꯇꯤ ꯍꯥꯏꯖꯍꯩꯔꯣꯏꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩ ꯌꯥꯔꯤꯕ ꯃꯈꯩꯁꯨ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯀꯅꯥ ꯍꯦꯟꯅ ꯈꯪ ꯍꯩꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤ ꯈꯖꯤꯛ ꯈꯖꯤꯛ ꯑꯩ ꯇꯥꯟꯅꯖꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯖꯩ ꯂꯥꯏꯔꯤꯛꯁꯤꯅꯁꯨ ꯀꯗꯥꯏꯕꯨ ꯆꯨꯝꯃꯤꯕ ꯑꯗꯨ ꯃꯁꯤ ꯆꯨꯝꯃꯕ ꯍꯥꯏꯕꯁꯤꯡꯁꯦ ꯑꯍꯜ ꯂꯃꯟꯗꯁꯨ ꯑꯩ ꯈꯔ ꯈꯔ ꯑꯗꯨꯝ ꯍꯪꯖꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯅꯣꯡ ꯅꯤꯅꯤ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯊꯝꯃꯁꯨ ꯊꯝꯖꯔꯛꯀꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯝ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯏꯁꯥ ꯀꯣꯏꯟ ꯖꯨ ꯑꯣꯀꯦ ꯑꯗꯨꯅ ꯕꯤꯀꯥꯁ ꯀꯨꯃꯥꯔ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅ꯭ꯌꯨ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯕ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯀꯦ ꯌꯥꯝ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯃꯝꯗꯤ ꯑꯗꯨꯃꯛ ꯁꯦꯝꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯖꯁ ꯑꯩꯅ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡ ꯍꯥꯏꯔꯣ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤ ꯉꯥꯛꯇ ꯅꯨꯡꯇꯤꯒꯤ ꯁꯦꯝꯃꯛꯄ ꯀꯥꯟꯗ ꯃꯌꯥꯝꯗ ꯃꯗꯨ ꯄꯥꯝꯗꯕ ꯃꯤ ꯈꯔꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯈꯟꯖꯔꯀꯥꯟꯗ ꯉꯥꯏꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯅꯕ ꯐꯅꯤ ꯑꯣꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯁꯨ ꯑꯗꯨꯝ ꯂꯧꯈꯠꯆꯕ ꯑꯗꯨ ꯃꯇꯝꯒꯤ ꯀꯔꯤ ꯀꯔꯤ ꯊꯣꯛꯏꯕ ꯄꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯑꯩꯅ ꯅꯝꯖꯔꯨꯕ ꯀꯥꯟꯗ ꯈꯔ ꯊꯝꯖꯕ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯤꯗꯒꯤꯁꯨ ꯈꯔ ꯂꯧꯊꯣꯛꯆꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯇꯤꯡ ꯇꯧꯔꯤꯕ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯇꯅꯤꯅ ꯃꯁꯤꯕꯨꯁꯨ ꯈꯔ ꯄꯨꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯁꯨ ꯑꯗꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯟꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯃ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯅ ꯍꯦꯛ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯊꯥꯖꯔꯛꯄꯗꯒꯤ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯨ ꯌꯦꯡꯕꯤꯕ ꯑꯣꯏꯕ ꯑꯃꯗꯤ ꯑꯐꯕ ꯀꯃꯦꯟ ꯒꯨꯗ ꯀꯃꯦꯟ ꯀꯌꯥ ꯑꯃ ꯗꯦꯟ ꯐꯤꯗꯕꯦꯛ ꯀꯌా ꯑꯃꯁꯨ ꯃꯁꯤꯡ ꯆꯤꯡꯉꯝꯗꯅ ꯂꯥꯛꯄꯗꯣ ꯉꯁꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯦ ꯑꯗꯨꯒ ꯔꯥꯁꯤ ꯈꯨꯗꯤꯡꯃꯛꯁꯨ ꯗꯥꯎ ꯌꯥꯔꯨꯕꯒꯤꯔ ꯆꯥꯟꯅꯔꯨꯕꯒꯤꯔ ꯈꯪꯗꯦ ꯃꯌꯥꯝ ꯁꯖꯦꯁꯟꯗ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯐꯤꯗꯕꯦꯛ ꯀꯃꯦꯟꯗ ꯌꯥꯝ ꯆꯥꯅꯩ ꯉꯥꯛꯇ ꯌꯥꯝ ꯍꯥꯏꯕꯤꯔꯛꯄ ꯑꯃꯗꯤ ꯌꯦꯡꯕꯤꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯍꯦꯛ ꯊꯥꯒꯠꯆꯔꯛꯄꯗꯒꯤ ꯔꯥꯁꯤꯐꯣꯜꯁꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯊꯥꯒꯠꯆꯔꯛꯄꯅꯦ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯕ ꯚꯤꯌꯨꯋꯔ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯌꯥꯝꯕꯁꯨ ꯑꯣꯏꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯁꯨꯝ ꯃꯌꯥꯝꯅ ꯊꯥꯖꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅ ꯁꯨꯝ ꯉꯝꯖꯕꯅꯤ ꯑꯗꯨꯅ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯑꯃꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯇꯝ ꯐꯤꯛꯁ ꯇꯧꯔꯒ ꯊꯝꯖꯔꯤꯁꯦ ꯊꯥꯡꯖ ꯑꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯃꯗꯤ ꯐꯤꯛꯁ ꯇꯧꯔꯒ ꯊꯝꯖꯔꯦ ꯍꯥꯏꯔꯤꯕ ꯊꯥꯡꯖ ꯑꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯑꯌꯨꯛꯇ ꯊꯝꯖꯔꯤꯕꯁꯦ ꯖꯁ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅ ꯑꯩꯒꯤ ꯍꯩꯖꯕ ꯑꯦꯛꯇꯤꯡꯅꯤ ꯍꯥꯏꯕꯁꯤꯗ ꯃꯤ ꯑꯃꯃꯝꯒꯤ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯊꯝꯖꯕꯅꯦ ꯗꯦꯟ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡꯗꯅ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤ ꯃꯁꯤꯃꯗꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯑꯩ ꯐꯤꯛꯁ ꯑꯃ ꯇꯧꯖꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤꯁꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯤꯇꯪ ꯑꯗꯨꯃꯛ ꯈꯟꯖꯕꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯃꯇꯝ ꯂꯦꯞꯄꯨꯔꯒ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯅ ꯃꯇꯝꯗꯤ ꯑꯌꯥꯝꯕ ꯈꯔ ꯁꯪꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯛꯑꯀꯥꯟꯗ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯑꯁꯤꯒꯤꯁꯨ ꯈꯔ ꯈꯟꯖꯥꯟꯅꯕ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯑꯩ ꯃꯇꯝ ꯄꯨꯔꯥ ꯑꯣꯏꯅ ꯐꯤꯛꯁ ꯇꯧꯕꯃꯛꯇꯤ ꯑꯩ ꯇꯧꯖꯗꯕꯅꯤ ꯑꯗꯨꯒ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯊꯧꯔꯝꯁꯤꯃꯗꯤ ꯑꯩ ꯊꯝꯖꯕꯅꯦ ꯑꯇꯩꯁꯨ ꯑꯗꯨꯃꯛ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯉ ꯊꯝꯖꯒꯅꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯇꯧꯖꯕꯁꯨ ꯑꯩ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯑꯌꯥꯝꯕ ꯇꯧꯖꯔꯛꯀꯅꯤ ꯁꯝꯇꯥꯏꯝꯁ ꯀꯟꯗꯤꯁꯅꯦꯜꯂꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯉꯝꯈꯤꯗꯕ ꯌꯥꯎꯔꯁꯨ ꯃꯗꯨꯗꯤ ꯋꯥꯔꯧꯕꯤꯅꯣ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ओके ब्रो कई लमदो नेविदिता सिंहा आई हेरोक्तगिने नेविदिता हेरोक पातुदगिने हेरोक हेक होरपदे है तारेको मसिन हेरोक मसिनदगिने ओके अदुना मतम से थेंबगे खंगे व्यूअर्स याम थोपिरकदे ngasi de live jam tobide नुवाइद्रब्रा खंगे खरा यगिरि खरा जम नुवाइजै दम मखाता ꯑꯩ ꯌꯥꯝ ꯁꯥꯡꯅ ꯊꯥꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯨ ꯑꯗꯨꯝ ꯑꯩ ꯈꯨꯝꯖꯔꯒꯦ ꯁꯤꯗꯒꯤꯗꯤ ꯁꯣꯒꯝꯁꯤꯡ ꯑꯌꯥꯝꯕ ꯋꯥ ꯑꯃꯇꯪ ꯍꯪꯖꯍꯧꯒꯦ ꯅꯨꯄꯥꯅ ꯙꯅꯨ ꯅꯨꯄꯤꯅ ꯃꯦꯁ ꯑꯣꯏꯕꯁꯦ ꯍꯥꯏꯕꯤꯔꯛꯑꯣ ꯔꯥꯁꯤ ꯃꯥꯟꯅꯕꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯁꯦ ꯈꯤꯇꯪ ꯍꯥꯏꯕ ꯊꯣꯏꯅ ꯀꯥꯏꯗꯦꯕꯀꯣ ꯔꯥꯁꯤ ꯃꯥꯟꯅꯗꯕꯁꯦ ꯃꯁꯤ ꯑꯩ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯖꯔꯣꯏꯒꯦ
ꯃꯗꯨ ꯑꯉꯥꯟꯕꯗ ꯑꯩꯒꯤ ꯋꯥꯆꯞꯇ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣꯀꯣ ꯋꯥꯆꯞ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯋꯥꯆꯞ ꯍꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯉꯔꯥꯡꯁꯨ ꯄꯨꯡ 1:30 ꯐꯥꯎꯗ ꯃꯌꯥꯝꯅ ꯋꯥꯍꯪ ꯃꯊꯪ ꯍꯪꯕꯤꯔꯦ ꯍꯪꯅꯤꯡꯃꯈꯩ ꯑꯩ ꯑꯗꯨꯝ ꯈꯨꯝꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯩꯗꯤ ꯀꯁꯥꯔꯗꯩꯅꯦ ꯑꯣꯀꯦ ꯅꯦꯕꯤꯗꯤꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯁꯥꯔꯗꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯎꯕꯤꯔꯝꯕ ꯑꯃꯅꯤꯁꯨ ꯌꯥꯎꯕꯅꯦ ꯅꯦꯕꯤꯗꯤꯇꯥꯁꯨ ꯍꯥꯟꯅꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗ ꯊꯣꯛꯄꯤꯔꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯕꯤꯗꯤꯇꯥ ꯀꯁꯥꯔꯗ ꯂꯥꯛꯄꯤꯌꯣ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯅꯦ ꯑꯩ ꯅꯣꯡꯃ ꯏꯔꯥꯡꯒꯥꯁꯦ ꯈꯔ ꯅꯦꯝꯊꯔꯀꯥꯟꯗ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯀꯁꯥꯔꯗ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯀꯁꯥꯔꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯌꯥꯎꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯅꯥꯅꯣ ꯑꯩ ꯁꯦꯚ ꯇꯧꯕ ꯈꯔꯁꯨ ꯂꯩꯈꯤꯕꯅꯦ ꯅꯝꯕꯔ ꯐꯣꯟꯒꯁꯨ ꯌꯥꯝ ꯇꯧꯕꯤꯔꯛꯈꯤꯕꯅꯦ ꯑꯁꯨꯝ ꯃꯌꯥꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯀꯁꯥꯔꯗ ꯑꯩꯁꯨ ꯌꯥꯝ ꯀꯣꯏꯅꯤꯡꯉꯦ ꯀꯁꯥꯔꯗ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯃꯌꯥꯝꯒ ꯎꯅꯁꯦ ꯑꯗꯨ ꯃꯌꯥꯝꯒ ꯎꯅꯕꯒꯤꯁꯨ ꯁꯨꯝ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯁꯨꯝ ꯁꯦꯝꯖꯔꯒ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯊꯝꯖꯒꯦ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯂꯥꯛꯑꯝꯗꯥꯏꯗ ꯃꯌꯥꯝꯗ ꯄꯥꯎ ꯍꯥꯏꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯝꯕ ꯀꯁꯥꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯂꯣꯏꯅ ꯑꯩꯒꯤ ꯅꯝꯕꯔꯗ ꯄꯥꯎ ꯈꯔ ꯐꯥꯎꯅꯁꯦ ꯐꯣꯟ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯟꯆꯦꯟꯕ ꯌꯨꯝꯈꯥꯏꯕꯝ ꯃꯃꯣ ꯁꯟꯗꯦꯗ ꯄꯣꯛꯄ ꯅꯨꯄꯥꯅ ꯂꯧꯕ ꯌꯥꯕ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯂꯟꯆꯦꯟꯕ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯟꯗꯦꯗ ꯄꯣꯛꯑꯒꯗꯤ ꯅꯨꯄꯤꯅ ꯃꯟꯗꯦ ꯌꯥꯔꯦ ꯋꯦꯅꯁꯗꯦ ꯌꯥꯔꯦ ꯐ꯭ꯔꯥꯏꯗꯦ ꯌꯥꯔꯦ ꯀꯣ ओके नेबिदिता सिंह अइसु इम्फाल लामे क्याम कुइरगे नेबिदिता इम्फाल लामदो हनक लाकदब लेब्रा लागदे अदुम हाइबिरो पाउ फंगनसि को उनसे को sak khangno hoba haibisina de nungsinana lemina haibisigi henbe koi leitrabane haibisi thamjage nevidita kyam kuirege lakpibodo lakadobsu leribra haibiro lisa queen da aina haibado sinaga kanglibaka leinaba video ogarido okay lisa queen chumi aduso ai su semjerake lisa queen aigi whatsapp ta tang thabiro ai kauduna ba serenai lei hadare ko serenai lei bisi adum semjerakna bi matam do bijarake visits tamo masak phajai ko kai mathel char ke visit mungari ai masak phajai ai birisi thank you so much tharoi jabagini phajai yam nuaje adubo haraurage phajai yaramina thank you then again okay aduna ngarang aina thamjakiba okay message amna hai kumar kanun tamo nupana saturday da pokpa nupana lobu yaba nupigi numising da habiro nupana saturday already nupi sunday yare aduga tuesday yare thursday yare haribising yamna sane nevidita singna mamang sahida laklambani okay hojik lakado leiribra nevidita leibu leiraso leibu leidraso lakku lakade ekta paw phongnase egi number da amtang ijan nevidita gi number du so khangna nabai damukta egi number de leibiramagani message ama thabiro whatsapp ta adu paw phongnase hayeng ekoi lakthok lasin torum matamda kudimak loina paw phongnaba yanaba number khreso dum leijarabane yam nungaijai kasada leibiba isinau singna aigi channel asibu thajabiba nuksibiba support tobiba yam nungaijai aduna maknane aina maram leidragasu kasada yam thuna lakningise yam nungaijai okay number leite okay nebita aigi number han hajarage aina hajariba number se kanagumba jengbiriba xyz amana amuk iraga mayamdo khangnabagi tamda ibiro ko I number hajarake or natra aina haribi number se noin iba matamda landu se yor me hatari ngarang musu thoine aduna jumme or lale du yengnabagi damakta adu khangongnabagi damakta khangminanabagi damakta number do kanada gum iraga message am thoandiro I number hajarake 700 59 83396 number amka harake 700 59 83396 segi number ne visits aisu anova subscriber ne thank you anova subscriber visit lakbi ba yam nuaijai okay devanandanano tamo nupana sunday orgadi karamba numit ka sanagani aduga monday
ꯒ ꯍꯥꯏꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯅꯨꯄꯥꯅ ꯇꯥꯃꯣ ꯅꯨꯄꯥꯅ ꯁꯟꯗꯦ ꯑꯣꯏꯔꯒꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯀ ꯆꯥꯟꯅꯒꯅꯤ ꯁꯟꯗꯦ ꯑꯣꯏꯔꯒꯅ ꯅꯨꯄꯤꯒꯤ ꯃꯟꯗꯦ ꯌꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯋꯦꯅꯁꯗꯦ ꯌꯥꯔꯦ ꯐ꯭ꯔꯥꯏꯗꯦ ꯌꯥꯔꯦ ꯀꯣ ꯑꯗꯨꯒ ꯃꯟꯗꯦ ꯑꯣꯏꯔꯒꯅ ओके निवेदिता सिंह इरकनगुम्बा हाइब्रो कनागो इरो कनागुम्बा ओके कनादम इबिरो अगे नंबर चुम्बरो चुमेर लाले यंगजे मैं अपना कमी नोसे नंबर बुदी 7005983396 ने आई बुकेन से ताप सुनो है हमरो लोक कर ने तो ने लोक ने मैं मसुम उन निंग बाय तारे को लाइव तो जम तो ना के नंबर दो इरगा अमता पिबिरो ओ ꯑꯩꯅꯗꯤ ꯏꯕ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯈꯛꯇꯅꯦ ꯌꯥꯗꯣꯏꯁꯦ ꯑꯗꯨ ꯃꯦꯁꯦꯖ ꯌꯥꯎꯔꯦꯡꯒꯦꯀꯣ ꯃꯦꯁꯦꯖ ꯁ꯭ꯅꯦꯞꯆꯦꯠ ꯑꯩꯅ ꯃꯦꯁꯦꯖ ꯏꯕ ꯌꯥꯗ꯭ꯔꯦ ꯀꯩ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯣ ꯅꯝꯕꯔꯗꯤ ꯑꯣꯀꯦ हायरो सिन्ना ओइना ओके आई अमुक हायरो हायरो ओके हाइजरके 700 59 833 96 अमुक हाइगे 700 59 833 96 याब्रा ओके अदोरगदी अमुक मेसेज तम इरगा थाबिओ यंगे मयाम चुमियोर लाने येंगबा ngara su hoya harga sum atopa miyo khana sum lana taram khara yawe adu lana sakitna bidam tani okay okay yare okay aduna कहने मयामगी सेवाने तौजरीको हाइदी नुंगाइनबसो मयामगी ngasu पोथानबा नुपाना ट्यूसडे ओरगना नुपाना ट्यूसडे ओरगना नुपीगी वेडनेसडे फ्राइडे संडे सी ओरगदबा फ्लोरेंस राजकुमारी नुपी मंडेदा पोपसे कमाई कमाई तौगे फ्लोरेंस राजकुमारी आई हयेंग अमा तो थागने अदुगी मथंगेदा मपोक नुमिसिंगना चेलेबो गुनसिंगी मतांगना मंडे ओरगना कमाई तौबा संडे ओरगना कमाई तौबा हाइबना सिंगबसिंगदो सोयदनके आई अमु थाजरके मबुक सेल के सोयदनके तो आई हाइजरानी अदुगा अमा हाइ मौजेल दम थोइना गाइबो ओरoi अफबो सुम ओइनी मंडे सुको मंडे सुम फै ꯃꯌꯥꯝꯗ ꯈꯔ ꯁꯨꯝ ꯃꯌꯥꯝꯒꯤ ꯈꯟꯕ ꯄꯤꯊꯣꯛꯅꯤꯡꯕ ꯈꯔ ꯁꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯣ ꯃꯄꯨꯡ ꯑꯣꯏꯕꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯑꯒꯅꯤ ꯍꯌꯦꯡꯁꯤ ꯌꯨꯝꯐꯝ ꯂꯝꯖꯤꯡꯗ ꯍꯌꯦꯡꯁꯤ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗ ꯑꯃ ꯊꯥꯒꯠꯆꯔꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯄꯥꯏꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ओके होय ngaijage thank you aduna यारिमखैदी अइना थागजरइबा इंटरटेनमेंट ओइगेरा करी ओइगेरा नुंगटी नुमित खुदिंगी आई ब्लॉग अमोम सेमजनबा होनजबनी सेमजबनी मयामगी कनागुम खरनदी नुंगटीगी थागले हाय अदु वखनजी मी यामगदी मागी वखलोन हायदने कनागुम खरना आई नोंगद थागलौदबा गांदा मु कई थागलजिनो हायना वहंग हांगबसु यावे मागी अपाम वखलोने खुदिमक सुबसिनजरकांदा अइना हायनिंगबदी अइना थागजरिबा खुदिमकसिदा यंगबिओसिने अइना हायजरिदे अदुगा अफबा गुड सजेशन गुड कमेंट गुड फीडबैक अदु खक्तमक थाबिओ मरमदी अखोई अफबा वखंतम खनमिनसे सिने अइना हायजनिंगदीको
Leo ga Dhanu ga se sanabro nunti gi thagat piro ai thagat chabane ne vedita nunti gi mo ai blog am thagat chabane ko Leo ga Dhanu chana bagi do ai adugi so jumal lamjing da rasi chana da bagi matang da ai semja khrabane adu su yengbiro ni midang da haibi ya da su khalai Azad Khan nupana Thursday oragadi karamba nupi ga chana ga dage nupana Thursday oragadi Friday yare Sunday yare Tuesday yare ko Azad Khan okay ai mai ta check tawjage kai mukta nei na la live ta du je kanano nangbu hi bro okay hi GP name si among tai kanano nangbu haina ai de ingon wahang hangboi khallore adugi ming oina rame dare yam nuaje ado ming du noina ming oina di pagum kumgi toru bai dare makha da hi bro ani rame Azad Khan thanks okay welcome anyway wafam amatang tamjage ekoi hingdingai da kaigum kharadang di kanagum kharagi oraso koi torom se angam thakta masegi wakalone ko karan mayum mayai nupana Saturday already karam baga sanai amukta haibiro nupido okay Saturday already Sunday yare aduga Tuesday yare Thursday yare kanano nangbo bro kari matel sabirage ai ngasidi kano sare tharoi hatare tharoi gorium nei restaurant ki mam khraba kanong da thari ba pikni ba phani da mana musu aina musu mana musu aina musu loi ki ba khangode thawai tingol ama haida adu yam nising le ngasi sum ngasi gi chara se duni ai tharoi thong ma chaje ada tharoi thong sa gi sak phajei ga haibir pusam ngai jare tare karan mayum mayai o akhoi ga manaye insang do ro kaya suke tharoi do tengot ama pura sukre masing de tijodre yam sor bu tengot ama sukre okay insang ju manara me yam noje ai yam kuina thaja roi ge mi ani ahum muk ngai oina live do sing ga dobse waro bi ya de ai si lorga lo ma semja ga bai tare nupina thangja karambaga sanagani ina thangjo de nupagi ira yare Friday yare then aduga Wednesday yare Monday yare ko Thamit Singha kari karam torige tawbi ai nungari tawbi su nungaramgani khanje tum leiri corona manung se corona gi sei khara sak kari kha taw tum leire nongpong an do meitei nupina Sunday nupana Saturday pina Sunday nupana Saturday Sunday yai ke sukai de sane esa koi nupigi Wednesday sidi Wednesday se nupagi Tuesday yare Sunday yare Friday yare ko Florence Rajkumari Monday di nupina Monday oragadi nupagi Sunday aduga Sunday yare Friday yare Wednesday yare ko adagi kanano nangbo bro ngarang di live thaba khangjo hodre okay kesukai de karan mayum mayai ado yek salai se angomga karambaga hana zanage ado yek angombo oidragedi yare yekidi ko topule iba taruk to ri manungda ame yai yek mana bai se angom akta punmina ba yumnak mayam dogi wane yek mana bai se ko simu khangbiyo okay hena chanaba legadro habati yumnaki oidira
ꯌꯦꯛꯀꯤ ꯑꯣꯏꯗꯣꯏꯔꯥ ꯌꯦꯛꯀꯤ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯆꯥꯟꯅꯕ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅ ꯆꯥꯟꯅꯩ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯃꯥꯟꯅꯕ ꯃꯥꯟꯅꯗ꯭ꯔꯒꯗꯤꯀꯣ ꯄꯥꯟꯊꯣꯏ ꯇꯈꯦꯜꯂꯝꯕꯝ ꯐ꯭ꯔꯥꯏꯗꯦꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯆꯥꯅꯩ ꯃꯥꯏꯀꯩꯁꯨ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯐ꯭ꯔꯥꯏꯗꯦꯁꯦ ꯅꯨꯄꯥꯒꯤ ꯊ꯭ꯔꯁꯗꯦ ꯑꯗꯨꯒ ꯇ꯭ꯌꯨꯁꯗꯦ ꯗꯦꯟ ꯑꯗꯨꯒ ꯁꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯆꯥꯟꯅꯒꯅꯤ ꯑꯣꯀꯦ ꯐ꯭ꯂꯣꯔꯦꯟꯁ ꯔꯥꯖꯀꯨꯃꯥꯔꯤ ꯃꯉꯥꯡ ꯌꯦꯛꯁꯦ ꯑꯇꯣꯞꯄ ꯌꯦꯛ ꯌꯥꯅꯗꯕ ꯂꯩꯕ꯭ꯔꯣ ꯊꯣꯏꯅ ꯂꯩꯇꯦ ꯃꯉꯥꯡꯒꯤꯗꯤ ꯃꯉꯥꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯔꯟꯃꯌꯨꯝ ꯃꯌꯥꯏ ꯑꯗꯣ ꯌꯨꯝꯅꯥꯛꯁꯦ ꯑꯀꯣꯏꯖꯝꯒ ꯀꯔꯝꯕꯒ ꯍꯦꯟꯅ ꯆꯥꯟꯅꯒꯦ ꯑꯗꯨꯗꯤ ꯀꯔꯟꯃꯌꯨꯝ ꯃꯥꯒꯤ ꯌꯦꯛ ꯃꯥꯟꯅꯗꯕ ꯌꯨꯝꯅꯥꯛ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯗꯩ ꯑꯃꯁꯨ ꯈꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯀꯣꯏ ꯃꯥꯒꯤ ꯃꯉꯥꯡꯗ ꯇꯥꯗ꯭ꯔꯦ ꯃꯉꯥꯡꯗꯕꯨ ꯑꯣꯏꯔꯣ ꯃꯉꯥꯡꯗ ꯇꯥꯗꯕ ꯑꯇꯣꯞꯄ ꯌꯦꯛ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯒꯤ ꯑꯃ ꯍꯦꯛ ꯂꯧꯕꯤꯔꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯆꯥꯟꯅꯗꯕꯗꯣ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯆꯦꯒꯞꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤꯀꯣ ꯑꯗꯨ ꯌꯦꯡꯕꯤꯌꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨ ꯌꯦꯡꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯝ ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯁꯥꯡꯖꯔꯔꯣꯏꯒꯦ ꯍꯌꯦꯡꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯂꯣꯛꯁꯤꯁꯨ ꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤꯗꯤ ꯃꯇꯝ ꯈꯤꯇꯪ ꯆꯪꯒꯗꯧꯕ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗꯅꯦ ꯑꯉꯥꯡꯒꯤ ꯌꯥ ꯍꯧꯕꯒꯤ ꯃꯇꯥꯡꯗ ꯐꯕ ꯐꯠꯇꯕ ꯂꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯥꯒꯠꯆꯒꯗꯕꯅꯦ ꯑꯗꯨꯅ ꯐꯠꯇꯕ ꯂꯩꯔꯒꯅ ꯀꯩꯗꯧꯕ ꯐꯕ ꯂꯩꯔꯒꯅ ꯀꯩꯒꯤ ꯃꯇꯝꯗ ꯐꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯉꯥꯡ ꯑꯍꯥꯟꯕ ꯃꯌꯥ ꯍꯧꯔꯛꯄꯒꯤ ꯐꯣꯜꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯆꯒꯦ ꯇꯧꯕꯅꯦ ꯃꯊꯪꯗ ꯗꯦꯟ ꯑꯗꯒꯤ ꯌꯥꯝ ꯂꯩꯔꯤ ꯇꯣꯄꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯦꯝꯖꯔꯛꯈꯤꯒꯅꯤ ꯄꯥꯟꯊꯣꯏ ꯇꯈꯦꯜꯂꯝꯕꯝ ꯇꯥꯃꯣ ꯐ꯭ꯔꯥꯏꯗꯦꯒꯤ ꯃꯥꯏꯀꯩꯒꯤ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦ ꯑꯩ ꯃꯥꯏꯀꯩꯒꯤꯗꯣ ꯄꯥꯟꯊꯣꯏ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯐꯣꯔꯒꯦꯠ ꯈꯔ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗ ꯄꯛꯅꯕ ꯃꯥꯏꯀꯩ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯝꯇꯪ ꯍꯪꯒꯠꯄꯤꯔ ꯌꯦꯡꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯅꯦꯕꯤꯗꯤꯇꯥ ꯁꯤꯡꯍ ꯋꯥꯆꯞꯇ ꯍꯪꯅꯤꯡꯕ ꯍꯪꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯅꯤ ꯑꯗꯨꯝ ꯍꯪꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯪꯅꯔꯤ ꯑꯗꯣ ꯍꯌꯦꯡ ꯕ꯭ꯂꯣꯛꯇꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯧꯖꯤꯛ ꯁꯦꯝꯗꯣꯏꯔꯣ ꯍꯧꯖꯤꯛ ꯁꯦꯝꯗꯣꯏꯅꯦ ꯑꯉꯥꯡ ꯃꯌꯥ ꯍꯧꯔꯛꯄꯒꯤ ꯑꯐꯕ ꯐꯠꯇꯕ ꯂꯩꯀꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯐꯠꯇ꯭ꯔꯒꯅ ꯀꯩꯗ ꯍꯧꯕ ꯌꯥꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯥꯒꯠꯆꯒꯦ ꯇꯧꯕꯅꯦ ꯃꯁꯤ ꯑꯩꯅ ꯍꯥꯟꯅ ꯄꯥꯏꯈꯠꯆꯔꯤ ꯃꯇꯥꯡꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯣꯏꯔꯁꯨ ꯈꯪꯗꯕ ꯌꯥꯗꯕ ꯃꯇꯥꯡ kaya ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯑꯍꯥꯟꯕ ꯊꯥꯗꯒꯤꯅ ꯄꯣꯛꯄꯅꯤꯅ ꯊꯥ 12 ꯐꯥꯎꯕꯁꯤꯗ ꯑꯉꯥꯡ ꯃꯌꯥ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯊꯥꯁꯤꯒꯤ ꯐꯕ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯗ ꯌꯥꯝ ꯇꯉꯥꯏ ꯐꯗꯦꯅ ꯂꯧꯖꯔꯀꯥꯟꯗ ꯍꯌꯦꯡꯁꯤ ꯃꯁꯤ ꯕ꯭ꯂꯣꯛꯁꯤ ꯄꯥꯏꯖꯒꯦ ꯇꯧꯕꯅꯦ ꯐꯖꯕ ꯐꯖꯗꯕꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯒꯠꯆꯒꯗꯕꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯃꯨꯛ ꯍꯦꯟꯅ ꯅꯩꯅꯕ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯉꯥꯛꯇꯪꯁꯨ ꯄꯥꯖꯈꯤꯗꯣꯏꯅꯦ ꯑꯗ ꯂꯣꯏꯅꯃꯛ ꯑꯩꯅ ꯕꯥꯏꯍꯥꯔꯠ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯊꯥꯒꯠꯆꯔꯛꯈꯤꯒꯅꯤ ꯗꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯙꯨꯞ ꯊꯥꯔꯤꯕ ꯙꯨꯞ ꯀꯠꯂꯤꯕ ꯁꯤ ꯃꯇꯥꯡꯁꯨ ꯑꯩ ꯑꯗꯨꯃꯛ ꯊꯝꯖꯔꯛꯈꯤꯒꯦ ꯈꯟꯖꯔꯤ ꯀꯔꯝꯕ ꯃꯌꯥꯏ ꯑꯗꯣ ꯍꯌꯦꯡ ꯂꯩꯇꯦ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯀꯔꯟꯃꯌꯨꯝ ꯃꯌꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯏꯕꯤꯔꯛꯄꯁꯤ ꯀꯩꯅꯣ ꯈꯪꯖꯗ꯭ꯔꯦ ꯏꯃꯨꯁꯅꯥ ꯊꯣꯛꯆꯣꯝ ꯁꯇꯔꯗꯦ ꯃꯁꯦꯟꯗꯤ ꯕ꯭ꯔꯣꯖꯥꯅ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯀꯣ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯃꯗꯨꯃ ꯈꯪꯖꯤꯟꯕꯤꯌꯣ ꯌꯥꯝ ꯐꯠꯇꯕ ꯑꯣꯏ ओके नेबिदिता सिंह आई याम हरावे ब्रो ओके थैंक यू सुम थाबिरो लाइव स्ट्रीम हेक लोगो सुम थाबिरो आई ब्लॉग सेम सेम सुम येंजिगे दो अना कसादग लाक मतमदि नोय मैम तराम ओकद्रा इबुंगो गोजम तमो कई मतंगी ओरबनो ब्लॉग सिबो ngасidi sum aigi channel gi matangda sum aina sim tongningba amangda tawkiba singri matangda sum khara khangminabane mayamna hangirapu hangsu sum kumjabane ayamba aigi kanode singakane aduga wafam am tamjoge wahang
WhatsApp hangbirakpo wahangsingsi ai lokhatjaraga maminga kaiga pathokjaraga tongana sigi blog amsu dum mai chamjaragani madugi sar pijabugiso masiso hai padana paikhataba yadre masiso paikhatjarakani ado ngasigi oinadi ai live si losin janaba honajage ai minute amatang matam longjage mayamgi hangbining maleragaso minute amasidedi ai amuk lepjarage ko ai su lake kasada yai lisa queen chaluse pau sum phone se do chalo lore irang sin em thoba gai chatuine nevidita singa okaniye bro thank you so much bro ki whatsapp number am pbro nevidita hosiki ai ki whatsapp number do message tamtang ibiro comment da comment am ibiro mayam ate su khangna bui damta nevidita tara ga diam tang ibiro tamose kasada iro nati ai da hirok tagine ai kasada chachagane habane kasada ai gi nusijar subscriber yam lei hatare subscriber singsina ai busu amtang lakpiyo na haiba ai unaningbagi yamna message am thabire aduna ai leibu ngamdam haitare irang corona gi irang se leigi bagini natragade dum ai chacharaga bane 7005983396 thank you Lisa Queen thank you so much hꯧꯖꯤꯛ ꯏꯔꯩꯕ ꯃꯦꯁꯦꯖꯇꯤ ꯎꯕꯤꯔꯝꯃꯒꯅꯤ ꯈꯟꯖꯩ ꯀꯥꯔꯟ ꯃꯌꯨꯝ ꯃꯌꯥꯏ ꯑꯃꯇꯪ ꯌꯦꯡꯕꯤꯌꯣ ꯁꯤ ꯁꯤꯟꯕꯤꯍꯧꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ 7005983396 ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯩ ꯆꯦꯅꯦꯜꯁꯤ ꯍꯥꯡꯖꯔꯀꯥꯟꯗ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯊꯕꯛ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯖꯔꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯎꯔꯦ brother thank you so much okay welcome ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩ subscriberꯁꯤ ꯈꯤꯇꯪ ꯍꯦꯟꯒꯠꯆꯕ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩꯒꯤ ꯀꯥꯟꯅꯕ ꯂꯧꯖꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ subscriber ꯍꯦꯟꯒꯠꯂꯒ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯊꯝꯖꯔꯤꯕ ꯇꯣꯛꯁꯤꯡ ꯑꯩꯅ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯉꯤꯕꯁꯤꯡꯁꯦ subscriber ꯌꯥꯝꯃꯒꯗꯤ ꯍꯦꯟꯅ ꯎꯕꯤꯌꯦꯗꯅ ꯍꯦꯟꯅ ꯈꯪꯕ ꯍꯦꯜꯂꯦ ꯃꯌꯥꯝꯒ ꯍꯦꯟꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯊꯝꯖꯔꯤꯁꯤꯁꯨ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯖꯔꯤꯗꯨꯅꯦ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯉꯨꯕ ꯅꯠꯇꯦ ꯍꯩꯔꯨꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯁꯤꯅ ꯁꯨꯝ ꯍꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯖꯔꯒ ꯊꯝꯖꯕꯅꯦ ꯑꯗꯣ subscriber ꯌꯥꯝꯃꯒꯗꯤ ꯑꯩꯅ ꯊꯥꯒꯠꯆꯕꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯅꯤ ꯃꯌꯥꯝ ꯈꯪꯕ ꯍꯦꯜꯂꯒꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯒꯗꯤ ꯃꯁꯤ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯄꯟꯖꯤꯁꯤꯡ ꯀꯩꯁꯤꯡꯅꯗꯤ ꯁꯨꯝ ꯈꯔ ꯋꯥꯔꯧꯅꯕ ꯈꯣꯠꯄ ꯈꯔ ꯁꯨꯝ ꯂꯩ ꯍꯥꯏꯕꯁꯨ ꯇꯥꯖꯩ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯗꯣꯛꯇꯕ ꯌꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯃꯛ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯈꯪꯖꯔꯨꯕ ꯅꯠꯇꯦꯀꯣ ꯀꯔꯤꯝ ꯍꯩꯖꯕ ꯅꯠꯇꯦ ꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯂꯤꯑꯣ ꯔꯥꯁꯤꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯨꯛꯇꯪ ꯔꯥꯁꯤꯒꯤꯁꯦ ꯆꯦꯟꯅꯕꯤꯗꯨꯗ WhatsAppꯇ ꯍꯪꯕꯤꯔꯛꯑꯣ WhatsAppꯇ ꯑꯉꯥꯟꯕꯗ ꯈꯨꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ thank you all my friend this channel share okay share ꯈꯔ ꯇꯧꯕꯤꯌꯣ okay subscribe ꯇꯧꯕꯤꯌꯣ ꯅꯣꯡꯄꯣꯛꯉꯥꯟꯕ ꯃꯩꯇꯩ ꯂꯥꯏꯚꯁꯤ ꯅꯨꯡꯇꯤꯒꯤ ꯊꯥꯕ꯭ꯔꯣ ꯑꯩ ꯅꯨꯡꯇꯤꯒꯤꯗꯤ ꯊꯥꯕ ꯉꯝꯖꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯌꯥꯝꯕ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒꯁꯤꯗꯤ ꯑꯩ ꯉꯝꯂꯤ ꯃꯈꯩ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯁꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯍꯦꯛ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯊꯥꯖꯔꯛꯀꯦ ꯁꯇꯔꯗꯦ ꯁꯟꯗꯦꯁꯤꯃꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯊꯥꯖꯒꯅꯤ ꯑꯇꯣꯞꯄ ꯃꯇꯝꯁꯤꯡꯁꯦ ꯀꯟꯗꯤꯁꯅꯦꯜꯂꯤ ꯑꯩ ꯅꯪꯉꯒꯗꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯔꯁꯨ ꯊꯥꯖꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯌꯥꯝ ꯊꯥꯖꯔꯝꯕꯅꯦ ꯑꯗꯨꯕꯨ ꯉꯝꯃꯛꯇꯕ ꯌꯥꯎꯕꯗꯒꯤ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯌꯥꯝꯃꯛꯄꯗꯒꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝ ꯑꯩ ꯉꯝꯃꯛꯇꯦ ꯑꯗꯨꯒ ꯍꯞꯇꯥꯒꯤ ꯑꯣꯏꯅꯗꯤ ꯁꯇꯔꯗꯦ ꯁꯟꯗꯦꯁꯤ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯊꯥꯕꯗꯤ ꯑꯗꯨꯃꯛ ꯑꯩ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯞꯇꯥ ꯑꯃꯗ ꯁꯣꯏꯕꯤꯒꯅꯣ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦꯕ꯭ꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯅꯨꯡꯇꯤꯒꯤꯐꯥꯎ ꯉꯝꯃꯒꯗꯤ ꯊꯥꯖꯔꯛꯀꯦ ꯍꯥꯏꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯍꯞꯇꯥꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯁꯣꯏꯔꯣꯏ ꯂꯥꯏꯚꯇꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯂꯥꯏꯚꯀꯤꯅꯦ ꯀꯔꯝꯃꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯍꯧꯗꯦ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯁꯨꯃꯥꯏꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯀꯧꯕ ꯆꯦꯅꯦꯜ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜ ꯈꯔ ꯂꯩ ꯍꯥꯏꯕꯁꯤ ꯁꯨꯝ ꯊꯝꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯔꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯑꯗꯨꯗ ꯕ꯭ꯔꯣꯒꯤ ꯐꯦꯃꯤꯂꯤ ꯀꯌꯥ ꯂꯩꯕꯤꯒꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯅꯤ ꯂꯩꯖꯩ ꯑꯅꯤꯈꯛ ꯂꯩ ꯑꯩꯒꯤ ꯋꯥꯆꯞꯇꯁꯨ ꯑꯗꯨꯝ ꯊꯣꯛꯆꯕꯅꯤ ꯅꯦꯕꯤꯗꯤꯇꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯣꯏꯗ ꯀꯁꯥꯔꯗ ꯅꯤꯁꯥ ꯀ꯭ꯋꯤꯟꯒꯤ ꯅꯦꯕꯤꯗꯤꯇꯥ ꯅꯤꯁꯥ ꯀ꯭ꯋꯤꯟꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯤ ꯅꯤꯁꯥ ꯀ꯭ꯋꯤꯟ ꯆꯠꯂꯨꯁꯦ ꯗꯣꯟ ꯋꯥꯔꯤ ꯀꯣꯏꯊꯣꯛꯎꯗꯕꯅꯤ ꯑꯩꯈꯣꯏ ꯀꯁꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯒ ꯎꯅꯕ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯡꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯑꯣꯐ ꯌꯨ ꯑꯩ ꯍꯌꯦꯡꯒꯤ ꯁꯤꯌꯥꯔꯁꯦ ꯁꯣꯏꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯣꯛꯂꯛꯄꯗꯒꯤ ꯃꯌꯥ ꯍꯧꯔꯛꯄꯁꯤꯗ ꯐꯕ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯊꯝꯖꯒꯦ ꯈꯟꯖꯔꯤꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯊꯪ ꯌꯥꯝ ꯑꯩ ꯊꯝꯖꯒꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯤꯌꯨ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯊꯥꯒꯠꯄꯒ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯀ꯭ꯋꯤꯟꯅ ꯑꯣꯀꯦ ꯅꯦꯕꯤꯗꯤꯇꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯂꯤꯁꯥ ꯀ꯭ꯋꯤꯟ ꯑꯣꯀꯦ ꯂꯤꯁꯥ ꯀ꯭ꯋꯤꯟꯁꯦ ꯑꯩꯒꯤ ꯋꯥꯆꯞꯇ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯡꯕꯅꯤꯀꯣ ꯁꯤꯗ ꯍꯪꯕꯗ ꯇꯉꯥꯏꯐꯗꯕꯁꯤꯡ ꯂꯩꯔ ꯑꯗꯒꯤ ꯌꯨꯇꯨꯕꯇ ꯊꯥꯒꯠꯄ ꯌꯥꯗꯕ ꯈꯣꯠꯇꯕ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯩꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯗꯨꯝ ꯃꯌꯥꯝꯒ ꯄꯨꯟꯅ ꯄꯥꯎ ꯐꯥꯎꯃꯤꯟꯅꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯧꯖꯩ ꯗꯦꯟ ꯑꯗꯨꯒ ꯑꯩ ꯄꯥꯔꯁꯣꯅꯦꯜꯗ ꯁꯨꯝ ꯍꯪꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯈꯨꯝꯖꯩ ꯁꯨꯃꯥꯏꯅꯁꯨ ꯈꯔ ꯁꯨꯝ ꯂꯩꯖꯩꯀꯣ ꯊꯥꯗ꯭ꯔꯤ ꯑꯣꯀꯦ ꯂꯤꯁꯥꯀ꯭ꯋꯤꯟ ꯊꯥꯕꯤꯔꯛꯑꯣ ꯁꯨꯝ ꯄꯥꯎ ꯅꯨꯡ ꯈꯔ ꯁꯨꯝ ꯑꯇꯩ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯏ ꯕꯤꯜꯄ ꯐ꯭ꯂꯨꯏꯠꯁ ꯑꯩꯁꯨ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯤꯌꯣ ꯑꯣꯀꯦ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯁꯨꯝ ꯑꯩꯒꯤ ꯅꯝꯕꯔꯗꯀꯣ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯒ ꯁꯨꯝ ꯃꯤꯡ ꯂꯩꯐꯝꯗꯨꯃ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯨꯝ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯒ꯭ꯔꯨꯞ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯅꯨꯡ ꯂꯩꯔꯤꯕ ꯌꯨꯇꯨꯕꯇꯒꯤ ꯊꯥꯒꯠꯄ ꯌꯥꯗꯕ ꯁꯤꯡꯗꯣ ꯁꯨꯝ ꯃꯌꯥꯝꯒ ꯁꯣꯝꯗ ꯈꯪꯃꯤꯟꯅꯅꯕ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯦꯝꯖꯔꯀꯥꯟꯗ ꯐꯦꯃꯤꯂꯤ ꯑꯃ ꯄꯤ ꯀꯦꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤ ꯀꯦꯒꯤ ꯌꯨꯇꯨꯕ ꯁꯕꯁꯀ꯭राꯏꯕꯔꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯗꯨꯝ ꯑꯩ ꯊꯝꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯕ꯭ꯔꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯖꯝ ꯌꯥꯎꯕꯤ ꯍꯥꯏꯔꯦ ꯗꯦꯟ ꯑꯗꯒꯤ ꯑꯗꯨꯅ ꯒ꯭ꯔꯨꯞꯇ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯀꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯨꯝ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯇꯥꯟꯅꯁꯦ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯍꯦꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯦꯕꯤꯗꯤꯇꯥꯁꯤꯡꯅ ꯑꯩꯁꯨ ꯊꯥꯖꯔꯛꯀꯦ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯤꯒꯗ꯭ꯔꯣ ꯑꯩꯕꯨꯁꯨ ꯕ꯭ꯔꯣ ꯀꯔꯤꯒꯤ ꯍꯥꯞꯇꯅꯤ ꯑꯩꯒꯦ ꯍꯦꯛ ꯄꯥꯝꯕꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯞꯆꯒꯦ ꯒ꯭ꯔꯨꯞꯇ ꯀꯨꯏꯔꯕꯅꯦ ꯁꯦꯝꯃꯤꯁꯦ ꯑꯗꯨꯅ ꯋꯥꯆꯞ ꯅꯝꯕꯔ ꯄ꯭ꯂꯤꯁ ꯕ꯭ꯔꯣ ꯃꯦꯁꯦꯖꯇꯗꯤ ꯌꯥꯎꯔꯕꯅꯦꯀꯣ ꯃꯦꯁꯦꯖꯇ ꯌꯥꯎꯔꯕꯅꯦ ꯑꯗꯨꯅ ꯂꯤꯁꯥ ꯀ꯭ꯋꯤꯟ ꯄ꯭ꯂꯤꯁ ꯑꯃꯨꯛꯇꯪꯒ ꯊꯥꯕꯤꯔꯛꯑꯣ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯃꯨꯛꯀ ꯍꯪꯕꯤꯔꯛꯏ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯑꯒꯦ 700-59-83396 ꯊꯨꯃꯟꯕ꯭ꯔꯥ 700-59-83396 ꯁꯤꯅꯦ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯅ ꯑꯩꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯩ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯕꯨꯁꯨ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯥꯗꯨ ꯁꯨꯝ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯌꯥꯝ ꯀꯥꯟꯅꯔꯕ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ ꯕ꯭ꯂꯣꯛꯁꯤꯅ ꯌꯥꯝꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩ 250 ꯅꯤꯌꯔꯂꯤ 250 ꯌꯧꯒꯦ ꯇꯧꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯦꯡꯕꯤꯔꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯒꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯌꯦꯡꯕ ꯌꯥꯒꯗꯕ ꯈꯪꯅꯤꯡꯕ ꯃꯇꯝꯗ ꯈꯪꯕ ꯌꯥꯒꯗꯕꯅꯤꯅ ꯉꯜꯂꯤꯀꯥꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤ ꯃꯊꯪ ꯂꯣꯏꯅ ꯇꯧꯕꯤꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ
ꯄꯨꯟꯅ ꯈꯪꯃꯤꯟꯅꯍꯧꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯩꯒꯗꯕꯅꯤꯅ ꯑꯗꯨꯅ ꯈꯪꯍꯧꯗꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯖꯒꯥꯗ ꯅꯤꯡꯉꯝꯗꯕ ꯍꯦꯛꯇ ꯂꯥꯛꯄ ꯈꯔ ꯂꯩꯕꯅꯤꯅ ꯑꯩ ꯖꯒꯥꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯀꯣꯏꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯇꯥꯟꯅꯃꯤꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯁꯖꯦꯁꯟ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯖꯔꯀꯥꯟꯗ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡꯁꯦ ꯑꯩ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯂꯥꯏꯚ ꯁꯣ ꯑꯗꯨꯃꯛ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯅꯪꯉꯒꯗꯤꯀꯣ ꯑꯗꯨꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯦ ꯃꯌꯥꯝ ꯀꯣ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯍꯥꯏꯅ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯑꯦ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯑꯃꯨꯛ ꯄꯥꯖꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯄꯥꯖꯔꯀꯥꯟꯗ ꯑꯩ ꯍꯌꯦꯡ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯗꯣꯏꯅꯦ ꯃꯔꯝꯗꯤ ꯍꯌꯦꯡ ꯇꯧꯔꯁꯨ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯌꯦꯡꯁꯤ ꯌꯥꯝ ꯉꯟꯅ ꯊꯥꯒꯠꯆꯒꯦ ꯈꯟꯖꯕ ꯑꯌꯨꯛ ꯉꯟꯅ ꯊꯥꯒꯠꯍꯧꯕꯅ ꯁꯨꯝ ꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯔ ꯌꯦꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯁꯨꯝ ꯂꯩꯕ ꯑꯗꯨꯅꯅꯦ ꯏꯕꯨꯡ ꯑꯩꯈꯣꯏꯁꯨ ꯑꯣꯀꯦ ꯃꯌꯥꯝ ꯋꯥꯆꯞꯇ ꯁꯨꯝ ꯂꯥꯛꯄꯤꯔꯣ ꯀꯣ ꯑꯗꯨꯒ ꯁꯨꯝ ꯈꯔ ꯊꯦꯡꯅꯁꯦ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇꯣ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤ ꯁꯦꯔꯤꯁ ꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯒꯅ ꯄ꯭ꯂꯦꯂꯤꯁꯇ ꯆꯪꯕꯤꯌꯨꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯄ꯭ꯂꯦꯂꯤꯁꯇ ꯃꯊꯪ ꯂꯣꯏ ꯂꯩꯔꯝꯃꯤ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡ ꯍꯥꯏꯅ ꯊꯦꯡꯅꯒꯅꯤ ꯑꯗꯨꯗ ꯑꯩꯅ ꯍꯦꯛ ꯊꯥꯒꯠꯆꯈꯤꯕ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡ ꯃꯈꯩ ꯂꯣꯏ ꯌꯥꯎꯔꯒꯅꯤ ꯀꯣꯃꯦꯗꯤꯒꯤ ꯍꯥꯏꯔꯣ ꯀꯣꯃꯦꯗꯤꯒꯤ ꯁꯔꯨꯛ ꯂꯣꯏ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯇꯣꯞ 10ꯒꯤ ꯁꯔꯨꯛ ꯈꯔ ꯇꯧꯖꯔꯝꯃꯦ ꯑꯗꯨꯁꯨ ꯂꯣꯏ ꯌꯥꯎꯔꯒꯅꯤ ꯗꯦꯟ ꯑꯗꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯐꯅꯤꯒꯤ ꯂꯩꯔꯤꯕ ꯔꯥꯁꯤ ꯐꯣꯟꯒꯤ ꯂꯩꯔꯤꯕ ꯗꯦꯟ ꯍꯦꯜꯊꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯖꯈꯤꯕꯅꯤ ꯃꯣꯏꯁꯤꯡꯗꯨ ꯄ꯭ꯂꯦꯂꯤꯁꯇ ꯂꯣꯏ ꯌꯥꯎꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯨꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯕ ꯈꯣꯠꯄ ꯁꯖꯦꯁꯟ ꯇꯧꯕꯤꯔꯣ ꯁꯦꯝꯗꯣꯛꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯧꯃꯤꯟꯅꯔꯒ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔ ꯆꯠꯈꯤꯁꯦ ꯁꯤꯅꯤ ꯃꯇꯝꯗꯨꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯁꯦ ꯃꯁꯤꯃ ꯑꯣꯏꯕꯁꯨ ꯑꯣꯏꯔꯁꯅꯨ ꯌꯥꯏꯐꯔꯦ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯦ ꯄꯥꯎ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯤꯁꯥ ꯀ꯭ꯋꯤꯟ ꯑꯦꯅꯤꯋꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯣ ꯅꯣꯡꯃꯒꯤ ꯈꯔ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯦ ꯇꯥꯃꯣꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯝꯕꯔ ꯁꯦꯞ ꯇꯧꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯀꯥꯃꯦꯁꯣꯔ ꯑꯁꯨꯝ ꯄꯤ ꯀꯦ ꯍꯥꯏꯅ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯍꯥꯏꯅ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯀꯥꯃꯦꯁꯣꯔ ꯍꯥꯏꯅ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯑꯃꯅ ꯚꯛꯇ ꯍꯥꯏꯅꯁꯨ ꯀꯧꯋꯦ ꯑꯩꯒꯤ ꯃꯤꯡꯁꯦ ओके याबिरमन है खनजई पुनमकपु नुंगाई याइफना मंग नुंगाइना तुम ओइबिरो याइफरे अजा वरी से सानबसे है ओके दिसा क्वीन याम नुंगाइजै ngasi लाक्पिरिबा मदि तुंगदि यंबिगदब खुदिमक दिसा क्वीन से कदाइदगिनो दिसा क्वीन नेबिदिताना कदाइदगिनो हंबिरइए तुम उजिक आई मुत लाइव लोइदिङै दमदं पाउकुमदो इजन नेबिदिताना खमिनिङै सेमदं ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯅ ꯁꯠꯂꯥꯎ ꯈꯨꯝꯃꯁꯨ ꯌꯥꯕꯁꯨ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯅꯦꯕꯤꯗꯤꯇꯥꯅ ꯍꯪꯉꯛꯏ ꯂꯤꯁꯥ ꯀ꯭ꯋꯤꯟ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯂꯤꯁꯥ ꯀ꯭ꯋꯤꯟꯒꯤ ꯀꯩꯅꯣ ꯉꯥꯏꯖꯒꯦ ꯅꯦꯕꯤꯗꯤꯇꯥ ꯏꯆꯟ ꯅꯦꯕꯤꯗꯤꯇꯥꯅ ꯉꯥꯏꯔꯤꯕꯅꯤꯅ ꯌꯥꯏꯔꯤꯄꯣꯛ ꯑꯣꯀꯦ ꯌꯥꯏꯔꯤꯄꯣꯛ ꯍꯥꯏ ꯌꯥꯏꯔꯤꯄꯣꯛ ꯑꯣꯏꯔꯗꯤ ꯂꯤꯁꯥ ꯀ꯭ꯋꯤꯟ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝ ꯅꯛꯅꯔꯦ ꯀꯣ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝ ꯅꯛꯅꯔꯦ ꯌꯥꯏꯔꯤꯄꯣꯛ ꯑꯣꯏꯔꯒꯗꯤ ꯊꯦꯡꯛꯁ ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯦ ꯑꯩꯅꯁꯨ ꯊꯥꯒꯠꯆꯔꯤ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯃꯪ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯤꯔꯣ ꯍꯌꯦꯡ ꯀꯣꯔꯣꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕ ꯃꯇꯝꯗ ꯑꯐꯕ ꯑꯃꯨꯛ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯍꯌꯦꯡꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯨꯒꯦ ꯃꯗꯨ ꯉꯥꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯌꯦꯡꯕꯤꯔꯛꯎ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯂꯥꯏꯛ ꯅꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯄꯤ ꯀꯦ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯕꯤꯔꯛꯎ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯒꯦ ꯋꯥꯔꯧꯕꯤꯕ ꯂꯩꯔꯁꯨ ꯋꯥꯔꯧꯕꯤꯅꯨ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯩꯔꯁꯨ ꯀꯃꯦꯟꯗ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯝꯗꯣꯛꯅꯅꯕꯒꯤ ꯇꯥꯟꯖꯥ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯀꯥꯏꯅꯖꯔꯒꯦ ꯃꯌꯥꯝ ओके वेलकम नेबिदिता हाइब्रिड लिसा पेना ओके लुसिंजरगे को मैम थैंक यू सो मच